Ahanbadi amna Maruoiba update ama kanglipa ke mera dagi lokachege Kukisingi Makhutta Taragadbdgi Sansing BBF sing na kanba ngamkre Moirang police station gi manungsan na Moirang oksangbung leren jam lekai dilaiba imung tara rom gi san kuntra rom mang ki badigi thiba kangdana leraki ba adunga simeke adum da kulngak ki tabak toriba BBF ki thongmi sing na koiti thiba dagi phangba ngamkre loina na kunja sing na BBF sing bu thagat pa phangdokre hairi pauses na phangba paugi matung innadi imung tara rom gi thadoki ba san kuntra adu kuki militant sing na dominate tawduna laiba Moirang uyum makhung na sangsin duna laikre haiba khangba ngamki maduna kuki militant sing gi makhutta takidun nongmina kaptuna haraga Sathoklam gadra haiba mi paiba poknaki sanmangbagi pau asi mafam adugi BBF ki thongmi singna tabadagi makoina gari sisina duna Moirang uyung makhong haiba miyamna sangnaba ngamdaba kuki militant singna operate tawba mafam aduda sangduna thiba humbagi thawk chathaki maduda mangkiba sansing adu mafam aduda leiramba thengnaki loinana sansing adu BBF ki thongmi singna mafam adudagi hoigalaklaga sanbu singda tekta kaidana khusinaki hairi aduga mathangi update asna Kamjong district illegal immigrant dising manga ga samri ge yankhai ga mapan thengnare chief minister manipuri lengak na Meitei phawda Kamjong district illegal immigrant dising manga ga samri ge yankhai ga tare thengnare makoi sing ase report tawkina ba thawrang tawri haina chief minister N Biren na phongdokre ngarang manipuri chief minister N Biren na social media account X ta thagalak kiba states amage matung in na haid illegal immigrant singi manung da mi dising manga ga chama ga humdraga humdoi di biometric data lawre loina na makoi sing deportation tong naba lenga kan na hot na ri haina phongdoraki en biren na makata raduna serek asda nongsup ki mapal leibak ta base to group kharna lenga na lokol liba yelhumi kanjina khongthang asibu lana puthok to na religious freedom khonggaw na bini haina communion oibaki bofam hairak pa leibak thibani asigumba thaja ta mongdo mapal leibak ta gi lana pauthok liba se illegal immigrants sing na soidana haijan nunjaba oigani yamna nong inglibadi nongsup leibak sing de illegal immigrants sing deportation tong naba thawrang to ba asida ayat pa lag liba sani ta sengna haiba group asina thamlak liba wafam the state asimase tanaba insin ba mayawri amarom de zomi proof ki ibe eskam jaken ngaite amadi ke bungjamian iba the indigenous zo hypeleric as the manipuri peoples oina ba besier asilising sampan yankhai ga mathoina oiri haina yawri hairi aduga mathangi update asina lalhouba ani sel amasung khutlai ga konana air na fagle Ukrul district ke manungsan na Ukrul police station na konba Ukrul View Lane Zone 3 area da Lalhouba ki mioi khar satok sasin tawre haibe ke khangna paw ma phongbadi ngarang thingpuk mangaram ta ba matam da kuntra ga manga suba Assam Rifles amadi Ukrul district police ki combined team na Manipuri ki tampak ta best over Lalhouba amagi mioi ani sel amasung khulai ga kharga konana fari hairi farba Lalhouba ni haiba mioi ani adu maming Bisnupur district ki thanga karang village taki ningthem oinam sahini puhumdoi amadi sekmaijing maning lekai degi huidrom jiten jichahi kuntra ga taru pokpa bora jau kowi hairi makoi ani degi sel oina lupa lakh amaga lising taraga tare chahumgu humpu 6.9 mm ki kapa yari pinu mai maru lipu sanagi lik ama mobile phone mari mai maru khara amadi walkie talkie ani amadi sanagi khudop ama phagat pangamle farba mi ani ase makoi gi phangbu problem sing aduga loina ukun police station da kusin nakre aduga mathangi update asna Meitei bu ST list yauna ba CM Biren na athu bada report ani center da thabiu haina dharna famlagani WMC ngarang Guwahati da World Meitei Council WMC Assam State Unit Executive Committee gi fam ki mifam na me kunga me tarak mapan da Guwahati gi Manipuri Basti Raspberry the Meitei Singbu Indian Constitution gi ST list yauna ba Manipuri gi CM N Biren singa na ju power center da thadana tamli report ani ethnographic report amasung latest socio-economic report adu thintana thubada thabina haijaba dharna famna buware lokre hairi WMC ki serola sin hai Assam su ngasidi ahumgi maru oiba kanglu pumna mak ST list i yauna pa center da thaduna yaukhre adubu matu yamna sona leijerbe mite equity ST list sal hudrabadi kari thokani hojik CM oiriba Himanta Biswa Sharma da haijerubada Manipur da Meitei ne ST hek oiba Assam da Meitei ST oina pa mathang numita tawbi gi haiki adubu imalebak Manipur gi CM na Meitei gi ST list yauna ba report anidu thabidrabadi Assam gi Meitei equity thuna muthigani haibasi khangbiraga Assam da leiriba Meitei equity kanbina ba chief minister N Biren na yangna report anidu thabiyu hairi serola sin aroiba da hai Meitei equity identity amasung tungi damakta khanbiduna Manipur gi CM na athubada report ani thabiyu haijabagi dharna asibu yawbina ba WMC gi Assam State Unit na Assam da leiriba Meitei isilina pumna mukta haijari hairi aduga mathangi update asna singjamai mayeng bom lekai degi dukan ani gi karakta IED bom ama sakang da basingna thamlamle ngarang ahi singjamai police station gi manungsana singjamai mayeng lekai da leiba
dukan ani gi karakta sakang daba mioi ani na IED bom ama thamlamle lebak phobadagi bom adu pokai hudebadagi ngase yu angan bada manipuri police ke bom expert kangpuna so yangam yaudana lauthokre hairi pawasan hai bom thamlamle dukan asi singjamai mayang bom leikai sapam gi mil manakta lambi gi mayai de leiba JK enterprises dukan ama di chicken center haina thaba dukan ani gi marakta leiba sapam romi gi dukan mamangta IED bom adu ngarang ahing nungyai matung pung ama minute ni from thaba matamna thamlam ki bani bom thamlamba adu ahing yerektuna leibi maira paibi ima sing khangnak padagi singjamai police ta pau pi padagi police ka kangbu laktuni yengsen bada IED bom ni haiba khang kibani hairi masigi matung da ngasi ayu angan bada singjamai police ke kangbu na manipuri police ke bom expert ke kangbu da pau pir matung da ngasi ayu pung mari ta matam da aso engam yauduna lauthok ki hairi IED bom adu kauta ani da haplami kauta amadna Spinder Singh hablaga kota amandana bom gi maina sufam oiram ki adubu leibak phabadagi bom adu maina surum labu matung da mutki badagi pokai haudabani karigumba bom adu pokai ram patar badi dukal ani ituda yamna chauna amanga ta thoklam bi yai hairi thodok asiga mari lena singjamai police na case amalu kotuna register tawkre loina makha ta ba thijin humjin bagi thabuk cha thaba haukre hairi video sing bi bagi damak mayam pom na pom mukana tagachari no update ki damak online manipur YouTube channel as bonuk sibidana subscribe to thank you so much.